Committee on Tribal Unity Cotu gi Mathakta Suo Motu case Loukhatpinaba social activist Malem Thongamna Manipur High Court ta WAKATKHRE Malem Thongamna khuyek piduna thagatkiba wakatcherol aduda Cotu amadi atai kuki organization singna National Highway singda mitai macha singna chathok chasin tawada free ohendaba ayetpa piba sing asida Manipur government yengduna leishin babu pen daba phongtokli amadi mara leiba sing athubada fabinaba wakatli National Highway singda chathok chasin yadabana driver gi sinfam paidna leinaba kaya waba mayok nari asidanatana aeroplane gi vara ka hena wangbana tangai fadana mapalamda chathok chasin tawgadaba singdasu awaba chaitheng piri nomada changdraba yadraba potlam sing pushilakpada ayetpo oiri maramaduna athubada yengshin biduna free movement lehanana ba hotna biu haina taksinki